Laibak Sinba Thungna ngasi Consumers Rights Day gi thoram pangthoknabagum state asidasu pangthokli thoram asi Imphal East ki manung chanba Uchekon Jubaras Pali da leiba Merit English School da Consumers Club Manipur na senduna pangthokhi thoram aduga mari leinana Consumers Club Manipur ki President T Fulchan na haikibada handaki oina Fair and Responsible AI for Consumers haiba team da Laibak Sinba Thungna thoram asi pangthokli state asida Consumers Right ki matangda Khangba watpagi matangda mahakna makha taraduna Consumers Protection Act 1986 asi haukiba chahi lisingani tara mapan fauba chatnaduna lakpani ek asigi makhada Consumers Club Manipur na su lamdam asida awareness piduna lakli adubu miyamna Consumers Right karino haibasi thawoina Khangzaludaba amadi pukning changdabagi mami chawna tari masi khangnaba laingakna miyamda awareness pifam thoi Consumers Protection Eki matung inna sel puthok tuna pot lai riba singi chawraba hak lai haibasi kawroi dabani haiki